ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ, ꯇꯣꯔꯕꯥꯟ ꯑꯃꯗꯒꯤ ꯂꯦꯞꯄꯗ ꯃꯥꯌꯣꯛꯅꯕ ꯇꯣꯔꯕꯥꯟ ꯑꯗꯨ ꯎꯕ ꯐꯪꯗꯦ꯫ ꯂꯝ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯗꯣ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯍꯧꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯄꯤꯕꯨꯛꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯃꯤꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅ ꯂꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯆꯥꯛꯂꯦꯟ ꯑꯃ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯃꯍꯥꯛꯀꯤ ꯀꯨꯏꯅ ꯃꯪꯂꯛꯄ ꯃꯪꯂꯥꯟ ꯑꯗꯨ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯌꯥ ꯀꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯁꯥ, ꯅꯈꯣꯏꯗꯤ ꯂꯥꯏ ꯑꯃꯁꯨꯡ ꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯉꯝꯕ ꯑꯊꯣꯏꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ ꯍꯦꯂꯣꯏ ꯀꯌꯥ ꯀꯧꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯌꯨ꯫ ꯃꯥꯏꯕ ꯃꯌꯥꯝꯗꯨꯁꯨ ꯌꯥꯔꯗꯨꯅ ꯍꯦꯂꯣꯏ ꯅꯨꯄꯤ ꯀꯌꯥ ꯂꯥꯏ ꯁꯣꯟꯗꯨꯅ ꯀꯣꯅꯨꯡꯗ ꯀꯧꯔꯝꯃꯤ꯫ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯂꯕꯗ ꯅꯤꯡꯊꯧꯗꯨ ꯉꯛꯂꯝꯃꯤ꯫ ꯁꯛꯇꯤ ꯂꯩꯔꯕ ꯍꯦꯂꯣꯏꯁꯤꯡ, ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯆꯥ ꯎꯕ ꯐꯪꯗꯅ ꯂꯣꯏꯈꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯅ ꯆꯍꯤ ꯌꯥꯝꯂꯛꯂꯕ ꯑꯁꯤꯗ ꯏꯆꯥ ꯑꯃꯗꯤ ꯎꯍꯟꯕꯤꯔꯦ꯫ ꯑꯉꯥꯡ ꯑꯁꯤꯗ ꯕꯣꯔ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯀꯧꯖꯕꯅꯤ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯅꯤꯡꯊꯧꯒꯤ ꯅꯨꯡꯉꯥꯏꯕꯗ ꯃꯈꯣꯏꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯦꯂꯣꯏꯁꯤꯡꯗꯣ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯅꯤꯡꯊꯧꯁꯨ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯍꯣꯡꯂꯛꯄꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯍꯦꯂꯣꯏꯁꯤꯡ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯀꯔꯤꯒꯤ ꯑꯋꯥꯕꯒꯤ ꯃꯥꯏꯊꯣꯡ ꯎꯠꯂꯤꯕꯅꯣ? ꯍꯦꯂꯣꯏꯁꯤꯡꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯀꯣꯛ ꯅꯣꯟꯊꯅꯈꯤ꯫ ꯍꯥꯏꯌꯨ, ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯂꯥꯛꯂꯤꯕ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯒꯅꯤ, ꯃꯄꯥꯡꯒꯜꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯇꯦꯜꯂꯨ ꯍꯥꯏꯅ ꯇꯝꯈ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯒꯨꯝꯚꯤꯔ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯟ ꯅꯠꯇ꯭ꯔꯒ ꯍꯨꯏ ꯑꯃꯒꯤ ꯊꯧꯔꯥꯡꯗ ꯁꯤꯒꯅꯤ꯫ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯁꯛꯇꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯖꯔꯤ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯃꯈꯣꯏꯁꯤꯡꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯒꯨꯝꯚꯤꯔ, ꯂꯥꯏꯔꯦꯟ, ꯍꯨꯏꯒꯤ ꯃꯈꯨꯠꯇ ꯁꯤꯒꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯍꯨꯠ ꯀꯅꯥꯅ ꯁꯤꯜꯍꯧꯒꯅꯤ? ꯋꯥꯈꯜ ꯑꯁꯤ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯉꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯔꯤꯕ ꯑꯁꯤꯗꯒꯤ ꯇꯥꯗꯅ ꯃꯍꯥꯔꯥꯅꯤꯅꯁꯨ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯃꯆꯥꯕꯨ ꯀꯟꯅꯅꯕ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗꯗꯤ ꯒꯨꯝꯚꯤꯔꯅ ꯆꯪꯂꯛꯄ ꯉꯝꯂꯣꯏ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯇꯨꯔꯦꯜꯗ ꯀꯨꯝꯍꯟꯗ꯭ꯔꯕꯗꯤ ꯒꯨꯝꯚꯤꯔꯅ ꯏꯆꯥꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯗꯤ ꯂꯥꯏꯔꯦꯟꯅ ꯃꯤ ꯆꯥꯏ ꯍꯥꯏꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯨꯏꯅꯕꯨ ꯀꯔꯝꯅ ꯃꯤ ꯆꯥꯗꯣꯏꯅꯣ? ꯆꯤꯛꯏ ꯍꯥꯏꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯍꯦꯂꯣꯏꯁꯤꯡꯅ ꯑꯩꯉꯣꯟꯗ ꯆꯤꯟ ꯊꯤꯕꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯅꯅꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯒꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯦꯛꯁꯤꯟꯅ ꯊꯝꯍꯧꯔꯕꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯔꯤꯁꯨ ꯁꯤꯔꯣꯏ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯌꯨꯝ ꯁꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯤ ꯈꯟꯒꯠꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯅꯅꯕ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯁꯥꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯁꯦꯟꯅꯕ ꯍꯩꯕꯤ ꯅꯨꯄꯤ ꯀꯌꯥꯁꯨ ꯈꯟꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯆꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯇꯥꯡꯕ ꯅꯨꯡ ꯀꯌꯥꯅ ꯌꯥꯝꯅ ꯅꯥꯟꯅ ꯋꯥꯡꯅ ꯈꯥꯏ꯫ ꯈꯥꯔꯤꯕ ꯄꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯄꯥꯜ ꯄꯨꯝꯕꯗ ꯂꯥꯟꯃꯤ ꯀꯌꯥꯅ ꯉꯥꯛꯅꯅꯕ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫
Angang aduna sananaba sanapotso amata watana piki. Angang aduna leiriba yum aduga kangphalga phaunanaba haiduna thong macha ama sarami. Angang adu kariso asoi angam yaudana ithat aduda chahi mari leirakle. Angang adugi mamingsu Raja haina mingthonbire. Rajagi sananaba mamanaba kanasu leitabana tawfam khanglamde. Matam ayambada khajiliba nungi chekpal aduda kakhatnaba honei. Adubu nung adu sit nanba oibana hekta nanthare. Nungtigi sum leptana tawrakpana miyoiba amana chongba changdagi mahakna khara henna chongba ngamlami. Miyoiba amana chenba ngamba changdagi mahakna ka henna yangna chenba ngamlai. Aina asukwana chekpal asida kakhalaga mapanda kari lei haina yenglibasidi apangma wakhal oiramni. Chekpal asidagi hena wangba yumthak asida oina kakhalaga yenglage. Mahakna chawrakliba matik mahakpu senaba warakhi. Mahakpu phage tawbaga hekta chenkhi. Lamjen yangbaga kananaso tanaba phangde. Nongmadi tanja yengduna mahak yum mathakta karami. Mahakna leiriba mafam adudagi kangphal yauba yaba thong ama leibadu urami. Lapna turelgi mapanda kari jibano khangdaba ama koichen chenduna sanaba urami. Kari jibano ada yangna chelibase. Makhoiga lamjen tanaba yamna sananinge. Mafam asida puraktriba makhai ai chak charui haijinge. Mafam aduda leiriba nupi aduda mahakna waridu lirami. Nupising ado kari jiba oira jatno haiduna achauba thongjau ado hangtoklaga yengi. Hui mayam ama chelaga sanabado ui. Atopa jiba karisu ude. Makhoina yenglingai Raja su tungdagi changsilai. Tu ada chunga sanaise asise aigi amata pibiyu. Natradi ai horendagi chaksukcha charoi. Raja na khanghaudana changsilakpa aduda makhoi singdo thongdu yamna thuna lonsile. Soidana amu chenkiba thoklabadi lamjenga yangle tanaba phangloi khanduna. Nupi amana hairai. Raja nangbu hek poklingaidagi chahi 8 suraklaba asi phawba aikhoina senaduna lakpani. Mafam asida nangi napa ibungo ningthongna nangbu karigi thamlibano haiba nang khangbra. Ningthau haiba aigi babu ningthongni haiba. Aduga mafam asida karigi aibu phajinduna thamlibano. Nangbu phajinduna thamba nate. Nangi phananabagi damaktani. Mayamna wa tanaraga mafam asida nangbu tongana thamlibani. Nupi aduna thokiba wari pumba Rajada wari lirami. Ai hojikti pikta pikliba angang natre. Hui amatangdi engonda pibiyu. Mahakna ibu kaidongnungda chaba ngamloi. Rajana takpa henmanbadagi nupi singdo ningthaugi manakta wa tanaba chetki. Ningthauna ayaba piraba matungda nupi singdo huinaw macha ama puraktuna Rajagi leifamda lai. Rajadi matam pumbada hui aduga sanaduna laikre. Raja pakhang pharakle yengbada awatpa leitre. Nongmadi chithi ama iduna mapada thaki. Ningthauna chithi adubu phanglaba matungda hangtoktuna pai. Papa, aina pakhang pharakla phawba mafam asida karisu tawdana adum lahelibase karigino. Ai laibakta kari tamki haiba aisu khangi. Hojikti aina kanasu kidre. Mafam asida lengdana adum leibagi mahot nahana sikibana hena phai. Aina haijari mafam asidagi aigi hui amadi aibu thadokpiyo. Ningthauso machana hairibado khantaraba matungda machabu konungda amuk thamlage haina khankhre. Machanupabu lauba chatnanaba achauba jahas ama thakre. Raja amadi huido kangphal yauraklaba matungda Rajana konung tamna chatnanaba sagol amubi ama thanami. Ningthaugi manai amana lambi taktuna Rajabu konungda purai. Hui adusu sagolgi matung inaduna adumak jelai. Konung yauraba matungda mapaga unarami. Rajadi phajaba yumda adumak leiraklabani. Konungda ngaihakta leiba adu phawba yamna hainaramde masadu
ꯏꯐꯥ ꯐꯥꯖꯤꯜꯂꯤ꯫ ꯕꯕꯥ, ꯑꯩꯗꯤ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯃꯐꯝꯗ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯁꯦ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯩ ꯀꯣꯏꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯔꯥꯖꯥ, ꯅꯪꯕꯨ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯏꯄꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯣꯔꯦꯟ ꯐꯖꯅ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯂꯥꯟꯃꯤ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯠꯃꯤꯟꯅꯧ꯫ ꯕꯕꯥ, ꯃꯇꯨꯡꯗ ꯃꯤ ꯀꯣꯏꯏꯟ ꯏꯟꯅꯕꯁꯦ ꯑꯩ ꯄꯦꯜꯂꯦ꯫ ꯑꯥꯗ ꯂꯩꯕꯗꯁꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯇꯨꯡꯗ ꯃꯤ ꯀꯣꯏꯏꯟ ꯏꯟꯅꯩ꯫ ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ꯫ ꯑꯩ ꯆꯠꯂꯦ꯫ ꯅꯈꯣꯏ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯊꯤꯔꯛꯀꯅꯨ꯫ ꯑꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯜꯂꯛꯀꯅꯤ꯫ ꯃꯄꯥꯅ ꯈꯥꯝꯕ ꯅꯪꯍꯧꯗꯕ ꯃꯈꯩ ꯔꯥꯖꯥꯗꯣ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯦꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯨꯏꯗꯨꯁꯨ ꯁꯒꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯟꯕ ꯂꯦꯞꯇꯦ꯫ ꯔꯥꯖꯥꯅ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯂꯥꯛꯐꯝ ꯊꯣꯛꯄ ꯁꯨꯝ ꯂꯥꯛꯄꯗ ꯃꯊꯣꯜ ꯌꯥꯝꯕ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒ ꯑꯣꯏꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯃꯇꯣꯟꯗꯨ ꯌꯦꯡꯈꯠꯄꯗ ꯃꯄꯨꯡ ꯐꯥꯅ ꯎꯔꯝꯗꯦ꯫ ꯃꯈꯥꯗ ꯃꯤ ꯃꯌꯥꯝ ꯀꯣꯏꯁꯤꯟꯗꯨꯅ ꯌꯨꯝ ꯃꯊꯛꯇ ꯀꯣꯏꯌꯦꯡ ꯌꯦꯡꯅꯔꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯁꯥꯟꯅꯕꯁꯨ ꯃꯥꯜꯂꯤ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯒ ꯌꯦꯡꯂꯤꯕ ꯑꯁꯤꯕꯣ? ꯌꯨꯝ ꯑꯋꯥꯡꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯒꯤꯗꯤ ꯃꯥꯟꯗꯦ꯫ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯕꯤ ꯁꯥꯟꯅꯔꯤꯔ ꯀꯩꯅꯣ? ꯄꯪꯆꯣꯡꯗ ꯆꯣꯡꯈꯠꯂꯤꯁꯤꯕꯣ? ꯑꯦ ꯑꯃꯗꯤ ꯑꯣꯟꯊꯈ꯭ꯔꯦꯅꯦ꯫ ꯑꯁ, ꯃꯈ꯭ꯋꯥꯡ ꯇꯦꯛꯇ ꯖꯥꯠꯂꯥ? ꯑꯩ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯩ ꯉꯝꯅꯤ, ꯑꯩ ꯀꯥꯒꯦ꯫ ꯉꯝꯃꯣꯏ꯫ ꯑꯩꯁ, ꯁꯤꯗꯤ ꯉꯝꯗꯦꯍꯦ꯫ ꯃꯌꯥꯝꯗꯒꯤ ꯃꯁꯛ ꯄꯨꯡꯇꯣꯡ ꯇꯣꯉꯥꯟꯕ ꯅꯨꯄꯥ ꯑꯃ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕ ꯄꯨꯝꯕ ꯆꯞ ꯆꯞ ꯂꯦꯞꯅꯈꯤ꯫ ꯃꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯌꯨꯝ ꯃꯈꯣꯡ ꯑꯁꯤꯗꯒꯤ ꯆꯣꯡꯈꯠꯄꯤ ꯁꯥꯟꯅꯔꯤꯕ? ꯀꯅꯥꯁꯨ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯈꯣꯏ ꯂꯝꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯃꯍꯥꯛꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯕꯅ ꯑꯃꯨꯛꯇꯪ ꯆꯥꯡ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ? ꯅꯨꯄꯥ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯥ ꯀꯧꯏ꯫ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯕ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯃꯊꯛꯇꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ꯫ ꯔꯥꯖꯥ, ꯌꯨꯝꯁꯦ ꯃꯊꯣꯟ 50 ꯋꯥꯡꯕ ꯌꯨꯝ ꯑꯃꯅꯤ꯫ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯀꯥ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯕꯅꯤ꯫ ꯌꯨꯝꯁꯤ ꯀꯥꯕ ꯉꯝꯕ ꯔꯥꯖꯀꯨꯃꯥꯔꯗ ꯔꯥꯖꯀꯨꯃꯥꯔꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡꯗꯒꯤ ꯂꯥꯛꯇꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯡꯒꯤ ꯌꯨꯝ ꯑꯁꯤ ꯀꯥꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏꯗꯤ ꯉꯝꯒꯅꯤ ꯍꯥꯏꯕꯗꯒꯤ ꯆꯥꯡ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯦꯛ ꯑꯃ ꯀꯥꯕꯒ ꯍꯦꯛꯇ ꯑꯣꯟꯊꯔꯛꯏ꯫ ꯅꯪꯗꯤ ꯍꯦꯛ ꯎꯕꯗ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯜꯂꯤ꯫ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯣ? ꯔꯥꯖꯥꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯌꯨꯝꯗꯨ ꯅꯨꯡꯅ ꯁꯥꯔꯕꯁꯨ ꯌꯥꯝꯅ ꯑꯅꯥꯟꯕ ꯅꯨꯡ ꯃꯈꯜ ꯅꯠꯇꯦ꯫ ꯆꯨꯊꯦꯛ ꯌꯥꯝꯅ ꯂꯩ꯫ ꯈꯨꯠꯅ ꯄꯥꯏꯅꯅꯕ, ꯈꯣꯡꯅ ꯅꯦꯠꯄ ꯌꯥꯕ ꯃꯐꯝ ꯌꯥꯝꯅ ꯂꯩ꯫ ꯑꯩ ꯑꯃꯨꯛꯇ ꯆꯥꯡ ꯌꯦꯡꯖꯒꯦ꯫ ꯂꯥꯟꯃꯤ ꯑꯗꯨꯅ, ꯅꯪꯅ ꯌꯨꯝ ꯑꯁꯤ ꯀꯥꯔꯒ ꯇꯥꯔꯛꯂꯒ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯗꯤ ꯗꯥꯏꯇ ꯄꯨꯝꯕ ꯅꯁꯥꯅ ꯄꯨꯒꯗꯕꯅꯤ꯫ ꯅꯪꯅ ꯀꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯁꯛ ꯇꯥꯛꯂꯝꯃꯨ꯫ ꯔꯥꯖꯥꯅ ꯃꯍꯥꯛꯅ ꯁꯦꯝꯖꯤꯜꯂꯒ ꯑꯣꯏꯗꯕ ꯍꯥꯏꯔꯛꯏ꯫ ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯩꯒꯤ ꯕꯕꯥꯗꯣ ꯁꯒꯣꯜ ꯂꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯥ ꯑꯇꯣꯟꯕꯤ ꯑꯃ ꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯏꯃꯥ ꯑꯇꯣꯟꯕꯤ ꯂꯥꯛꯄꯒ ꯃꯇꯝ ꯈꯔꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯃꯆꯥ ꯑꯃ ꯌꯥꯎꯈꯤꯕꯗꯒꯤ ꯑꯩꯕꯨ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯆꯥꯅꯕꯗ ꯍꯨ ꯍꯥꯞꯄ ꯎꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯖꯔꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯉꯥꯡ ꯈꯔꯗꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯤ꯫ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯀꯥꯎꯅꯅꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ
ꯌꯨꯝꯁꯤ ꯀꯥꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯀꯥꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯔꯥꯖꯥꯗꯣ ꯌꯨꯝꯗꯣ ꯀꯥꯕ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯗ ꯊꯥꯖꯕ ꯂꯩ꯫ ꯃꯅꯤꯡ ꯈꯔ ꯍꯟꯗꯣꯛꯂꯒ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯆꯣꯡꯈꯠꯈꯤ꯫ ꯌꯣꯡ ꯑꯃꯒꯨꯝꯅ ꯅꯨꯡ ꯑꯃꯗꯒꯤ ꯑꯃꯗ ꯆꯣꯡꯈꯠꯇꯨꯅ ꯀꯥꯈꯠꯈꯤ꯫ ꯃꯇꯣꯟ ꯏꯊꯪ ꯊꯪꯕꯗ ꯊꯣꯡꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯃꯈꯨꯠꯅ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯉꯧꯔꯣꯛ ꯉꯧꯕ ꯃꯈꯨꯠ ꯑꯃ ꯇꯤꯡꯊꯣꯔꯛꯏ꯫ ꯃꯈꯨꯠꯇꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯔꯥꯖꯥꯁꯨ ꯈꯪꯂꯦ꯫ ꯃꯈꯨꯠꯇꯨꯗ ꯁꯝꯗꯨꯅ ꯀꯥꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯔꯥꯖꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, "ꯁꯣꯝ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔꯤꯁꯦ?" "ꯃꯥꯅꯤ, ꯑꯩꯅꯤ." "ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯎꯔꯛꯄ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯦ꯫ ꯅꯪꯒꯤ ꯅꯁꯛ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯥꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯅꯪ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ?" ꯔꯥꯖꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯄꯥꯝꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯔꯥꯖꯥꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈ꯭ꯔꯕꯅꯤ꯫ "ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯁꯨꯛ ꯆꯪꯈꯣꯟꯕ ꯁꯛꯇꯝ, ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏ꯫ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯕꯗ ꯏꯁꯥꯅ ꯌꯥꯔꯦ." ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯁꯦꯝꯂꯤꯕ ꯊꯥꯛ ꯊꯥꯛ ꯅꯥꯏꯕ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯔꯥꯖꯥꯅ ꯃꯊꯛ ꯌꯧꯈꯤꯕꯗꯣ ꯂꯥꯟꯃꯤꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯕ ꯆꯦꯟꯈ꯭ꯔꯦ꯫ "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯌꯨꯝꯗ ꯅꯨꯄꯥ ꯑꯃ ꯀꯥꯈ꯭ꯔꯦ, ꯃꯇꯣꯟ ꯌꯧꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯅꯤ ꯍꯥꯏꯕ ꯃꯅꯥꯗꯣ ꯁꯤꯟꯅꯈ꯭ꯔꯣ." ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ "ꯍꯥ, ꯑꯗꯨꯗꯤ ꯀꯅꯥꯅꯅꯣ? ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯤ ꯂꯝꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯒꯦ?" "ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗ ꯆꯪꯈꯤꯕ ꯅꯨꯄꯥꯗꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯠꯇꯦ꯫ ꯃꯍꯥꯛ ꯁꯒꯣꯜ ꯂꯣꯏꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯇꯕꯤ ꯃꯃꯥꯒꯤ ꯁꯥꯔꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄꯅꯤ ꯍꯥꯏ." "ꯀꯔꯤ ꯍꯥꯏꯕ? ꯑꯇꯣꯟꯕ ꯖꯥꯇꯤꯗ ꯄꯣꯛꯄ ꯃꯆꯥ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯃꯇꯧ ꯀꯔꯝꯅ ꯂꯨꯍꯣꯡꯒꯅꯤ? ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯩꯕꯥꯛꯇ ꯍꯧꯖꯤꯛꯃꯛ ꯍꯟꯈꯣ ꯍꯥꯏꯌꯨ꯫ ꯃꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯄꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥꯅꯨꯄꯤ ꯂꯣꯏ ꯊꯥꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ." ꯅꯤꯡꯊꯧꯗꯣ ꯁꯥꯎꯕ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯅꯥꯛꯇ ꯂꯩꯕ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯀꯌꯥ ꯂꯪꯗꯨꯅ ꯊꯨꯒꯥꯏ꯫ ꯂꯥꯟꯃꯤ ꯑꯗꯨꯗꯤ ꯀꯤꯕꯅ ꯔꯥꯖꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯔꯥꯖꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯛꯏ꯫ "ꯔꯥꯖꯀꯨꯃꯥꯔꯤ, ꯅꯨꯄꯥꯁꯦ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯈ꯭ꯔꯦ." ꯃꯄꯥꯅ ꯑꯁꯨꯝꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯂꯕꯅꯤ꯫ "ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯇꯝꯂꯨꯆꯣ꯫ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯄꯨꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯦ ꯁꯦꯠꯇꯣꯛꯄꯅꯤ ꯈꯜꯂꯣ ꯍꯥꯏꯗꯨꯅ." ꯅꯨꯄꯥꯗꯨ ꯆꯦꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯔꯦ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯝꯂꯨꯕꯗꯒꯤ ꯅꯤꯡꯊꯧꯗꯨ ꯈꯝ ꯊꯦꯡꯅ ꯁꯥꯎꯈ꯭ꯔꯦ꯫ "ꯅꯨꯄꯥꯗꯨ ꯍꯧꯖꯤꯛꯃꯛ ꯍꯥꯠꯇꯣꯛꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ꯫ ꯃꯍꯥꯛꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯌꯦꯡꯒꯦ." ꯂꯥꯟꯃꯤ ꯈꯔ ꯆꯠꯇꯨꯅ ꯔꯥꯖꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯁꯤꯜꯂꯛꯏ꯫ "ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕꯗ ꯑꯩꯉꯣꯟꯗ ꯊꯥꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣ꯫ ꯅꯤꯡꯊꯧꯗ ꯇꯝꯂꯨꯆꯣ, ꯑꯩꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ, ꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ." ꯃꯤꯅꯥꯏꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯊꯤꯡꯂꯕꯗ ꯔꯥꯖꯥꯗ ꯈꯨꯠ ꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯍꯟꯈꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯅ ꯇꯥꯎꯊꯈꯤꯕ ꯌꯥꯊꯪꯗꯨ ꯉꯥꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛ ꯂꯦꯞꯈꯤꯕꯅ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ "ꯐꯔꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯅꯨꯄꯥ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯄꯨꯟꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨ." ꯅꯤꯡꯊꯧꯗꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯆꯥꯅꯨꯄꯤꯒ ꯔꯥꯖꯥꯒ ꯆꯪꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯄꯥ ꯃꯍꯥꯛꯁꯨ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯀꯅꯥ ꯑꯃ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯃꯍꯥꯛꯅ ꯈꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯨꯕꯗꯒꯤ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯥ, ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯁꯛ ꯇꯥꯛꯎ꯫ ꯅꯪꯕꯨ ꯅꯤꯡꯊꯧꯒꯤ ꯏ ꯃꯔꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯕ ꯉꯝꯗꯦꯀꯣ."
ꯔꯥꯖꯥꯗꯣ ꯃꯍꯥꯛꯅ ꯍꯥꯟꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝꯗꯨꯃꯛ ꯑꯗꯨꯃꯛ ꯄꯤꯔꯛꯏ꯫ ꯅꯤꯡꯊꯧꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯗ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯝ ꯆꯥꯎꯅ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯔꯥꯖꯥꯒꯤ ꯑꯣꯏꯅ ꯁꯒꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯔꯥꯖꯥꯁꯨ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯔꯥꯖꯥꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯖꯤꯕ ꯑꯍꯨꯝꯒꯤ ꯃꯈꯨꯠꯇ ꯂꯩꯈ꯭ꯔꯦ: ꯒꯨꯝꯚꯤꯔ, ꯂꯥꯏꯔꯦꯟ ꯅꯠꯇ꯭ꯔꯒ ꯍꯨꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯑꯃꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯦ꯫ ꯂꯥꯏꯕꯛꯇ ꯊꯣꯏꯗꯣꯛꯅ ꯊꯥꯖꯕꯤꯒꯅꯨ꯫ ꯏꯄꯨꯔꯣꯏꯕꯅ ꯊꯋꯥꯏ ꯊꯥꯗ꯭ꯔꯤꯕ ꯃꯈꯩ ꯅꯅꯥꯏ-ꯅꯨꯕꯤꯅ ꯍꯥꯟꯅ ꯊꯋꯥꯏ ꯊꯥꯒꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯤꯕ ꯃꯍꯥꯛꯇꯒꯤ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ꯫ ꯑꯩꯅ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯍꯦꯂꯣꯏ ꯈꯔ ꯂꯥꯛꯂꯝꯂꯒ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏ꯫ ꯃꯈꯣꯏꯅ ꯍꯥꯏꯕꯅꯤꯅ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯍꯦꯂꯣꯏ ꯄꯜꯂꯛꯄ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯦꯂꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛꯇꯣ ꯑꯩꯒꯤ ꯏꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯦꯂꯣꯏ ꯏꯃꯥꯗꯒꯤ ꯑꯩꯁꯨ ꯕꯣꯔ ꯃꯌꯥꯝ ꯑꯃ ꯅꯤꯍꯧꯏ꯫ ꯅꯪꯉꯣꯟꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯅꯪꯒꯤ ꯍꯨꯏꯁꯦ ꯃꯁꯤ ꯍꯥꯟꯅ ꯍꯥꯠꯂꯁꯤ꯫ ꯑꯗꯨꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯍꯨꯏ ꯑꯁꯤꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯥꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯔꯨꯔꯦ, ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯃꯁꯥ ꯀꯟꯅ ꯉꯝꯗꯕꯗꯒꯤ ꯄꯥꯎ ꯇꯥꯔꯛꯏ꯫ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨ ꯂꯩꯄꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯐꯃꯨꯡꯗ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯔꯥꯖꯥꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯄꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯆꯤꯟꯗꯨꯗ ꯊꯝꯃꯤ꯫ ꯕꯕꯥ, ꯑꯩꯒꯤ ꯃꯥꯡꯂꯒꯗꯕ ꯄꯨꯟꯁꯤꯗꯤ ꯕꯕꯥꯅ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯜꯂꯤ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯑꯅꯥꯕꯗꯤ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯐꯍꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯇꯝ ꯍꯦꯜꯂꯒ ꯂꯥꯛꯄ ꯃꯤꯅꯨꯡꯁꯤꯗꯤ ꯂꯥꯛꯇꯕꯅ ꯐꯩ ꯍꯥꯏꯅꯕꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯦ꯫ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯋꯥꯔꯝꯒꯗꯕ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯎꯕ ꯐꯪꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗꯣ ꯎꯟꯁꯥꯒꯤ ꯁꯔꯨꯛ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯦ, ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯔꯥꯖꯥꯅ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯃꯥꯏꯕ ꯀꯌꯥ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯗꯤ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯌꯦꯡꯍꯟꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯔꯥꯖꯥꯁꯨ ꯋꯥꯕꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯔꯥꯖꯥꯗꯤ ꯏꯁꯤꯁꯤꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯈꯥꯔꯤꯕ ꯄ꯭ꯔꯗꯥ ꯑꯗꯨ ꯐꯥꯎꯔꯒ ꯃꯨꯁꯤꯟ ꯃꯨꯕ ꯄꯣꯠꯁꯛ ꯑꯃ ꯎꯏ꯫ ꯃꯊꯛꯇ ꯊꯝꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯔ ꯈꯜꯂꯨꯕꯅꯤ꯫ ꯈꯔ ꯈꯔꯁꯨ ꯂꯦꯡꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯎꯔꯤꯕ ꯑꯃꯨꯕꯗꯨ ꯁꯨꯝ ꯁꯨꯝ ꯁꯥꯡꯇꯣꯔꯛꯏ꯫ ꯄ꯭ꯔꯗꯥꯒꯤ ꯃꯈꯥꯗ ꯃꯃꯤꯗꯨ ꯆꯪꯈꯤꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯐꯝꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯃ ꯃꯀꯣꯛ ꯊꯤꯟꯀꯠꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯪꯒꯣꯝ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯥꯏꯔꯒ ꯂꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯂꯥꯏꯔꯦꯟꯗꯨ ꯃꯍꯥꯛꯅ ꯄꯥꯝꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯀꯠꯂꯒ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯔꯩ ꯑꯗꯨꯅ ꯅꯨꯄꯤꯗꯨꯗ ꯊꯦꯡꯂꯛꯄꯗ ꯅꯨꯄꯤꯗꯨ ꯃꯍꯥꯛ ꯁꯤꯔꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯪꯒꯣꯝ ꯎꯕꯗꯒꯤ ꯂꯥꯏꯔꯦꯟꯗꯨ ꯁꯪꯒꯣꯝꯗꯨ ꯑꯣꯏꯅ ꯊꯛꯈ꯭ꯔꯦ꯫ ꯁꯪꯒꯣꯝꯗꯨ ꯌꯥꯝꯅ ꯄꯥꯝꯅ ꯊꯛꯂꯤꯉꯩ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯀꯛꯂꯝꯃꯤ꯫ ꯔꯥꯖꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ, ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯑꯃꯅ ꯉꯛꯁꯝꯒ ꯃꯁꯥꯒ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯤꯔꯝꯃꯤ꯫ ꯔꯥꯖꯥꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯔꯥꯖꯥꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯂꯥꯏꯔꯦꯟꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧꯗꯨ ꯁꯣꯔ ꯍꯣꯜꯂꯝꯗ꯭ꯔꯦ, ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯥꯅ ꯅꯤꯡꯊꯧ ꯑꯃꯨꯛ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯉꯥꯛꯄ ꯇꯥꯈꯤ꯫ ꯃꯄꯥ ꯀꯟꯕ ꯉꯝꯍꯧꯗꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯒꯤ ꯑꯣꯏꯅ ꯂꯦꯝꯅ ꯂꯥꯌꯦꯡꯕꯤꯅꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯁꯨ ꯃꯍꯥꯛꯅ ꯁꯦꯝꯂꯝꯃꯤ꯫ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯍꯨꯏꯒ ꯂꯣꯏꯅꯅ ꯁꯥꯗꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯗꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯅ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ, ꯃꯇꯨꯁꯨ ꯀꯦꯟꯕ ꯍꯧꯔꯦ꯫ ꯅꯣꯡꯃ ꯑꯆꯧꯕ ꯎꯆꯦꯛ ꯑꯃ ꯇꯥꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯥꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯃꯌꯥꯗ ꯌꯥꯡꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯟꯅ ꯆꯦꯟꯕꯗ ꯃꯍꯥꯛꯀꯤ ꯍꯨꯏꯗꯨ ꯃꯇꯨꯡ ꯏꯟꯅꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯍꯨꯏꯗꯨ ꯋꯥꯡꯅ ꯆꯣꯡꯈꯠꯄ ꯉꯝꯍꯧꯗꯕꯗꯒꯤ ꯂꯧꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯤ꯫ ꯔꯥꯖꯥꯁꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯨꯏꯅ ꯇꯨꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯍꯨꯏꯗꯨꯅ ꯂꯧꯁꯤꯜꯂꯤꯕ ꯑꯗꯨ ꯎꯔꯤ ꯋꯥꯔꯤꯗ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯒꯨꯝꯚꯤꯔ ꯑꯃ ꯁꯥꯡꯅ ꯂꯩꯕꯗꯨꯗ ꯂꯧꯁꯤꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯀꯩꯗꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯕ ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ꯫ ꯅꯪꯅ ꯂꯣꯠꯅꯤꯡꯕ ꯃꯐꯝꯗ ꯂꯣꯠꯂꯕꯁꯨ, ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯔꯕꯁꯨ, ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ꯫ ꯍꯦ ꯒꯨꯝꯚꯤꯔ, ꯑꯩꯒꯤ ꯅꯨꯄꯤ ꯍꯧꯖꯤꯛ ꯃꯤꯔꯣꯜꯂꯤ꯫ ꯑꯉꯥꯡ ꯑꯗꯨ ꯎꯗ꯭ꯔꯤꯉꯩ ꯑꯩ ꯁꯤꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯒꯅꯤ꯫ ꯑꯩꯅ ꯇꯧꯒꯗꯕ ꯑꯃꯇꯪ ꯍꯥꯏꯌꯨ, ꯃꯗꯨꯗ ꯅꯍꯥꯛꯅ ꯄꯦꯜꯂꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤꯁꯦ ꯂꯧꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃꯇꯪꯗꯤ ꯂꯩ꯫ ꯃꯁꯤ ꯅꯪꯅ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯇꯥꯛꯄꯤꯌꯨ ꯒꯨꯝꯚꯤꯔ꯫ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯂꯩꯔꯤꯕ ꯂꯩꯉꯣꯏ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯇꯧ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯪꯅ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯄ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯍꯌꯦꯡ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯅꯪꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯅꯍꯥꯛ ꯍꯜꯂꯣ꯫ ꯔꯥꯖꯥꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯤ ꯑꯃꯠꯇꯅ ꯀꯧꯕ ꯉꯥꯡꯕ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯅꯨꯄꯤꯗꯨ ꯆꯪꯍꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕ? ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ꯫ ꯒꯨꯝꯚꯤꯔꯅ ꯍꯥꯏꯔꯛꯈꯤꯕ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯂꯩꯉꯣꯏ ꯂꯩꯕ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯊꯟꯅ ꯍꯥꯞꯀꯅꯤ? ꯍꯩꯔꯨꯕ ꯏꯁꯤꯡ ꯈꯨꯗꯤꯡ ꯆꯨꯞꯁꯤꯟꯈꯤꯗꯨꯅ ꯇꯨꯔꯦꯜꯗ ꯇꯥꯈꯤꯒꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯂꯤꯁꯦ꯫ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯦꯂꯣꯏꯅ ꯃꯔꯨꯚꯨꯃꯤꯗ ꯄꯥꯟꯕ ꯄꯥꯝꯕꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯈꯤ꯫ ꯃꯅꯥ ꯃꯔꯤ ꯄꯥꯟꯕ ꯄꯥꯝꯕꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯄꯥꯝꯕꯤꯗꯨ ꯄꯨꯔꯛꯇꯨꯅ ꯀꯪꯐꯥꯜꯗ ꯊꯥꯔꯕꯗꯤ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯄꯨꯝꯕ ꯏꯁꯤꯡ ꯍꯧꯔꯒ ꯂꯩ ꯍꯥꯏ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯑꯩ ꯄꯥꯝꯕꯤꯗꯣ ꯊꯤꯕ ꯆꯠꯂꯨꯒꯦ, ꯑꯗꯨꯒ ꯅꯪꯅ ꯇꯨꯔꯦꯜ ꯃꯌꯥꯗ ꯄꯨꯈ꯭ꯔꯤ ꯇꯧꯔꯝꯃꯨ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯄꯥꯈꯠꯇꯅꯅꯕ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯔꯨꯚꯨꯃꯤꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯄꯥꯝꯕꯤꯗꯨ ꯍꯧꯏ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯌꯨꯛ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯂꯝꯃꯤ꯫ ꯂꯝꯖꯦꯟꯁꯨ ꯌꯥꯡꯕ ꯃꯁꯥꯁꯨ ꯐꯕ ꯒꯙꯥ ꯑꯃ ꯈꯜꯂꯒ ꯄꯨꯈꯤ꯫ ꯃꯔꯨꯚꯨꯃꯤꯒꯤ ꯂꯝ ꯌꯧꯗꯨꯅ ꯆꯪꯕ ꯍꯧꯔꯛꯏ꯫ ꯆꯪꯁꯤꯜꯂꯤꯕ ꯃꯇꯤꯛ ꯁꯥꯕꯁꯨ ꯍꯦꯜꯂꯛꯏ, ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯍꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯅ ꯎꯔꯤꯕ ꯈꯨꯗꯤꯡꯒꯤ ꯀꯔꯤꯁꯨ ꯍꯣꯡꯕ ꯂꯩꯇꯦ꯫ ꯁꯥꯕ ꯁꯨꯝ ꯍꯦꯜꯂꯛꯄꯅ ꯈꯅꯥꯎ ꯈ꯭ꯔꯛ ꯈ꯭ꯔꯛ ꯀꯪꯂꯛꯏ, ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯅꯤꯕ ꯆꯠꯂꯤꯅꯤ ꯈꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯅ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯒꯙꯥ ꯑꯗꯨꯁꯨ ꯇꯨꯊꯔꯛꯏ꯫ ꯃꯃꯤꯠꯇꯨ ꯃꯈꯨꯠꯅ ꯈꯜꯂꯒ ꯈꯨꯠꯁꯥ ꯃꯔꯛꯇꯒꯤ ꯌꯦꯡꯂꯨꯕꯗ ꯑꯋꯥꯡꯕ ꯅꯨꯡꯖꯥꯎ ꯑꯃ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯁꯤꯕꯅ ꯍꯥꯟꯈ꯭ꯔꯅꯤ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯑꯩꯗꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯡꯖꯥꯎ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯃꯍꯥꯛ
ꯅꯨꯡꯖꯥꯎꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯇꯨꯅ ꯎꯔꯨꯝꯗ ꯃꯤꯀꯨꯞ ꯑꯃ ꯄꯣꯊꯥꯔꯝꯃꯤ꯫ ꯒꯙꯥ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯨꯡ ꯃꯆꯥ ꯃꯆꯥ ꯈꯔꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯨꯡꯁꯤꯡ ꯑꯗꯨ ꯏꯁꯪ ꯀꯥꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ ꯅꯥꯄꯤ ꯈꯔ ꯍꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯩꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯄꯥꯝꯕꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯍꯧꯔꯝꯂꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯊꯧꯔꯤ ꯑꯗꯨ ꯀꯤꯁꯤ ꯇꯥꯁꯤꯜꯂꯒ ꯃꯊꯛꯇ ꯄꯟꯅꯅꯕ ꯂꯪꯈꯠꯂꯝꯃꯤ꯫ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯊꯧꯔꯤꯗꯨ ꯄꯟꯈ꯭ꯔꯦ꯫ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯎꯐꯨꯜ ꯑꯗꯨꯅ ꯅꯨꯡꯖꯥꯎꯗꯨꯒꯤ ꯃꯊꯛꯇꯨ ꯎꯔꯝꯗꯦ꯫ ꯃꯊꯛꯇ ꯊꯧꯔꯤ ꯑꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯊꯧꯔꯤꯅ ꯄꯜꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯐꯖꯅ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯤꯊꯗꯨꯅ ꯇꯥꯔꯛꯂꯕꯗꯤ ꯃꯈꯥꯗ ꯂꯩꯍꯧꯕ ꯅꯨꯡ ꯃꯆꯥ ꯃꯆꯥ ꯑꯗꯨꯗ ꯇꯥꯗꯨꯅ ꯃꯀꯣꯛ ꯐꯥꯎꯕ ꯀꯥꯏꯕ ꯌꯥꯔꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯃꯍꯥꯛ ꯅꯨꯡꯊꯛ ꯌꯧꯔꯦ꯫ ꯎꯐꯨꯜ ꯑꯗꯨꯅ ꯃꯃꯤꯠꯇꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯕ ꯉꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯊꯛ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯕꯗ ꯄꯥꯝꯕꯤ ꯈꯔ ꯂꯟꯅ ꯂꯟꯅ ꯍꯧꯔꯝꯃꯤ꯫ ꯃꯈꯨꯠꯅ ꯇꯞꯅ ꯇꯞꯅ ꯑꯃꯃꯝ ꯊꯦꯡꯗꯨꯅ ꯃꯅꯥ ꯃꯔꯤ ꯄꯥꯟꯕ ꯑꯃ ꯈꯜꯂꯒ ꯍꯦꯛꯂꯝꯃꯤ꯫ ꯐꯪꯂꯦ ꯍꯥꯏꯅ ꯍꯔꯥꯎꯔꯤꯉꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯃꯁꯥꯗꯨ ꯇꯥꯒꯦ ꯇꯧꯏ꯫ ꯊꯧꯔꯤꯗ ꯆꯦꯠꯅ ꯅꯨꯡꯆꯦꯞ ꯑꯃꯗ ꯀꯤꯁꯤꯜꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯝꯕꯤ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯨꯠ ꯑꯃꯅ ꯊꯧꯔꯤꯗꯨ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯔꯥꯎꯕꯗꯨ ꯎꯕꯗ ꯒꯙꯥ ꯑꯗꯨꯁꯨ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯇꯣꯡꯍꯟꯗꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯏ꯫ ꯃꯔꯚꯨꯃꯤ ꯂꯣꯏꯔꯛꯄꯒꯤ ꯆꯤꯗꯥꯏ ꯑꯗꯨ ꯎꯔꯛꯂꯦ꯫ ꯒꯙꯥ ꯑꯗꯨꯗꯤ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ꯫ ꯅꯨꯄꯤꯗꯨ ꯃꯈꯣꯡꯅ ꯆꯦꯟꯕꯅ ꯊꯨꯔꯅꯤ ꯈꯪꯕꯅ ꯃꯈꯣꯡꯅ ꯑꯃꯨꯛ ꯌꯥꯡꯅ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯩꯉꯣꯏꯗ ꯅꯦꯠꯂꯒ ꯆꯦꯟꯕꯗ ꯃꯩ ꯃꯊꯛꯇ ꯆꯦꯟꯕꯒꯨꯝꯅ ꯆꯩꯅꯥ ꯐꯥꯎꯏ꯫ ꯇꯨꯔꯦꯜ ꯃꯄꯥꯟ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯈꯣꯝ ꯇꯧꯔꯤꯉꯩ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯏꯁꯤꯡꯗꯒꯤ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯍꯦꯛ ꯆꯪꯈꯤꯕꯒ ꯔꯥꯖꯥꯗꯨ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯀꯣꯝ ꯑꯗꯨꯗ ꯄꯥꯝꯕꯤꯗꯨ ꯌꯨꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯆꯥꯏꯕꯗ ꯄꯤꯛ ꯊꯟꯒꯠꯂꯛꯏ꯫ ꯒꯨꯝꯚꯤꯔ ꯑꯗꯨꯁꯨ ꯏꯁꯤꯡ ꯀꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯀꯪꯗ꯭ꯔꯦ ꯈꯪꯕꯗꯒꯤ ꯒꯨꯝꯚꯤꯔ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯊꯈꯤ꯫ ꯔꯥꯖꯥꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯂꯦꯞꯂꯕꯗꯤ ꯆꯤꯡꯊꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃ ꯈꯜꯂꯒ ꯍꯥꯏꯔꯨꯕꯅꯤ꯫ ꯔꯥꯖꯥꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯁꯤꯕ ꯃꯍꯥꯛꯇꯒꯤ ꯀꯜꯂꯝꯃꯤ꯫ ꯒꯨꯝꯚꯤꯔꯗꯨ ꯂꯨꯞꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯔꯥꯖꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯒ ꯀꯣꯏꯆꯣꯡ ꯆꯣꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯝ ꯉꯥꯅꯨ ꯈꯔ ꯅꯦꯝꯅ ꯄꯥꯏꯔꯛꯏ꯫ ꯍꯨꯏ ꯑꯗꯨ ꯉꯥꯅꯨ ꯑꯗꯨ ꯎꯕꯗ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯆꯣꯡꯁꯤꯟꯕꯗ ꯔꯥꯖꯥꯗ ꯑꯣꯏꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯔꯥꯖꯥꯗꯨ ꯍꯨꯏ ꯑꯗꯨꯅ ꯏꯜꯂꯛꯄꯗ ꯃꯈꯣꯡ ꯐꯥꯕ ꯉꯝꯍꯧꯗꯕꯗꯒꯤ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯔꯥꯖꯥꯕꯨ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯗꯨ ꯒꯨꯝꯚꯤꯔꯒꯤ ꯃꯃꯥꯡꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯒꯨꯝꯚꯤꯔꯗꯨ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯄꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯍꯨꯏꯅꯤ ꯍꯥꯏꯕ ꯎꯈꯤꯗ꯭ꯔꯦ ꯄꯨꯟꯅ ꯎꯝꯁꯤꯟꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯊꯧꯔꯤꯗꯨ ꯑꯃꯨꯛ ꯂꯪꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯒꯨꯝꯚꯤꯔꯁꯨ ꯃꯍꯥꯛꯅ ꯆꯥꯔꯤꯕꯗꯨ ꯍꯨꯏꯅꯤ ꯈꯪꯕꯗꯒꯤ ꯔꯥꯖꯥꯕꯨ ꯑꯃꯨꯛ ꯎꯝꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯂꯥꯝꯕ ꯐꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯨꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯀꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯨꯏꯁꯤꯡꯅ ꯒꯨꯝꯚꯤꯔꯕꯨ ꯌꯦꯛꯅꯕꯅꯤ ꯈꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯆꯥꯕ ꯆꯤꯟꯖꯥꯛ ꯑꯣꯏꯔꯤ꯫